अहनबदा मरुइबा पाव बीजेपी की एमएलए सिंह अमदी मियामना मणिपुर दगी असम राइफल्स लौथोकनबा दाबी तौरबसु असम राइफल्स लौथोई हाइना फोंदोखरे चुराचांदपुर की गैंग रेप केस सीबीआई दा सिनो हाइबा यावना दाबी क्या तांदुना उपोक्ता मियामना फोंजों चंसिंखरे लिचिंगजिरीना था सिगी तरागी नुमिदांगदगी हौरगा मतम कप्तना चथरखिबा पब्लिक कर्फ्यू यानबा पुरकपदगी हंदोखरे मणिपुर स्टेट फिल्म एंड टेलीविजन इंस्टीट्यूट MSFTI की तरेत सुबह मपोक कुमोन अचंबा थौरम अमगा लोइनना पांगथोखरे कक्चिंग लमखाइदा मारुति बेन अमदा पुदुना लाकपा युंगांग सिंह मैरापाइबी सिंहना फारबा मतुंग मै थादुना मांगहनख्रे सोइदुना नोंमै कापथोरकपगी थौदोकता मियोय अमा नोंमैना पांदुना सोकले अतोपा मियोय अमना लाकनबा ngamdana लेखिद्रे कुकी खुलाई पाइबा सिंह ngarang numidangsu thamna kokpi amadi tera khongsangbi da nongmai kapsilakduna lal kaihaurakre चुराचांदपुर दगी पुथोरकपा कानी केजी कुनगा तरेत का कोनना मियोय अनि कोक्ता दगी CRPF की कांगुना फगतपा ngamkhre कुकी की पोचै पुदुना लाकपा ऑटो अमा मियामना फारबा मतुंगदा पोचै सिंग अदुगा कोनना मै थाखरे अमदी नेशनल हाईवे कुंट्रागा तरेत इम्फाल जिरी लंबी परिंगदा कौखिबा पुंग कुंट्रा तरुकी बन अमदी पब्लिक कर्फ्यू चथरी खुरुमजरी पाउ संदोकना पिजरी बीजेपी के MLA सिंह अमदी मैतै CSO सिंहना ख्वाइदगी लूरिबा पार्लियामेंटरी फोर्स ओइरिबा असम राइफल्स पु नाकल अमखक्तगी थबक तवी हाइबगी दमक्ता लमदम असिदगी लौथोकनबा हाइरिबा असि सीनियर गवर्नमेंट ऑफिशियल अमना लौथोकलोय हाइना द हिंदू द फोंदोरखरे अगस्त 5 मणिपुर पुलिस ना असम राइफल्स ना मखोई की मथौ पांगथोकपदा थिंगी हाइना कंप्लेन थांगलखिबा अदुगी पाखुम ओइना आर्मी ना गवर्नमेंट तगी क्लेरिफिकेशन पीनबा हाइजखरे सोर्स अमगी मतुंग इना मणिपुर स्टेट कमांडो सिंह असी चिंगी सरुक्ता मखोई खक्ता चंगसिनबा यादबगी ऑर्डर लेबना मरम ओइरगा नुमितुदा मखोइबु थिंखिबनी अमसुंग तंपाकी हॉस्पिटल की मोक सिंह लेरिबा असी हक्चांग सिंह अयेट अपन लेतबा जगह लेरब कांददा मखोई अरोइब मथौ मंगम पांगथोकनबगी दमक्ता चुराचांदपुरदा पुरगनी मेगी तारीख 3 दगी हौरकिबा इरांग असिदा मिनिस्ट्री ऑफ होम अफेयर्स की मखादा लेरिबा AR ना हेडक्वार्टर्स तगी ऑर्डर हेक फंगबगा पुंग 13 की मनुंगदा चुराचांदपुरदगी मियोय लिसिंग मंगा अमदी इम्फाल अमसुंग मोरेदगी मियोय लिसिंग अनि अनि अमुक कनखी अमदी मियोय लिसिंग 13 की चंगजफम पीखे अमदी मे 19 सेरौदगी मैतै लिसिंग अनि अमसुंग मोरेदगी मियोय लिसिंग 5 रोम नुमित 15 नि चंगना साफगदब मफमसिंगदा होंदोखे
ꯍꯧꯈꯤꯕ ꯃꯦ ꯊꯥꯒꯤ ꯑꯍꯨꯝꯗ ꯆꯨꯔꯥꯆꯥꯟꯄꯨꯔꯒꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃꯩꯇꯩ ꯅꯨꯄꯤ ꯑꯃꯗ ꯒꯦꯡ ꯔꯦꯞ ꯆꯠꯊꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯉꯁꯤ ꯎꯔꯤꯄꯣꯛ ꯁꯣꯔꯕꯣꯟ ꯊꯤꯡꯉꯦꯟꯗ ꯄ꯭ꯔꯣꯒ꯭ꯔꯦꯁꯤꯚ ꯌꯨꯊ ꯑꯣꯔꯒꯅꯥꯏꯖꯦꯁꯟ, ꯋꯨꯃꯦꯟ ꯋꯦꯜꯐꯦꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯃꯁꯨꯡ ꯍꯧꯔꯝꯕꯝ ꯂꯩꯀꯥꯏ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯦ꯫ ꯉꯁꯤꯒꯤ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯃꯦ ꯇꯥꯡ 3ꯒꯤ ꯒꯦꯡ ꯔꯦꯞ ꯀꯦꯁ CBIꯗ ꯁꯤꯅꯧ, ꯋꯤ ꯀꯟꯗꯦꯝ ꯆꯨꯔꯥꯆꯥꯟꯄꯨꯔ ꯒꯦꯡ ꯔꯦꯞ, withdraw su kuki militants, Assam Rifles Sem Churachandpurgi rape chenaba kuki militants sing cherak piu, we want peace, we want solution haina thaba tongan ba placard sing paike. Lamen tuhen laba kuki mama apa na warak pangamdraba kuki masa ahum marina isanu pi dina turiba duda makui khudong saba lawraga mahakun nupi obigi izat mangan pi gibani adugi thodok ado koi mama obi khoina yajaninge tang mari da phi thongdaba nupi ani gi video viral mudi India government yauna de amadi lepak sin mathungna viral satuna Narendra Modi na mami pangam daba tha ahum sukna Manipuri awa batar ba mayam se mami pangam daba mana pangam daba do mahang matamadu de mikap tuna mami pangam kuduna mahang adugi maramda kaya mahang na khongjang kaya sangsan baga loina na CBI de sinagiba aduga akhoi Manipur gi governor na Chasangpur gi da salaga lupa lakh tara pi gi do adu akhoi Manipur gi akhoi nupi akhoi gi isa nupi asigi damakta di Bharat Sarkar na India Sarkar na kari to bidurige Loinana wakat mifam aduda saruk gakibi Women Welfare Association asigi Joint Secretary Yumnam Romita Debina Mami TV da phongdokhibada me tang 3da Churachandpur da chathakiba kuki miyamgi achoba rally adugi loisilakbagi thodok aduda Churachandpur gi maitai lekai amada ichanupi gumlaba maitai nupi amada kuki khulai paiba singna chathakiba gang rape adubu mama oibi singna akanba mawongda yaningdaba phongdokhi loinana me marida fi thongdaba kuki nupi anibu India government na lebak miyam da khanghanduna case adubu CBI da sinaki loinana thodok aduda Manipur government masana Churachandpur da chatuna lupa lakh tara gi mateng pangki aduga maitai nupi da chathakiba gang rape adubuna India lengakna tumina leithokpa asi nungaitaba phongdokhi. One woman was also burned alive. It is inhuman. It is one of the most serious crimes. And in this regard also, they are also dumb and the deaf and the silent. What is the justice? And we want the same treatment. We want dealing separate, some dealings, same dealings and the treatment in this regard also. We are very unhappy. So, yes, we strongly condemn this. Tha asigi tang taradagi Jiribam police ki SPM Pradip na utkhiba thawongi mathakta Jiribam gi praja singgi apamba yenglaga liching jirina tang taragi numidang dagi hauraga matam kaktana public curfew laktokhiba adu ngasi handokle haina liching jiri gi chairman W Dinesh Maitaina ngasi paumi singa unaba amada phongdokhibani. Wafam asi ngasi Jiribam gi Babu Parada leiba Irabot Chechu makhongda pangthokhiba paugi mifam amada mahakna phongdokhibani. Mahakna makhatana hai tha asigi tang tarada liching jirina sinduna community suna yauba peace rally ama chatnaba sinba matamda ikhang khanghodana Jiribam gi ADC na chamagani phumari gi curfew thamjin khibadagi praja amadi police ani gi marakta irang thokhibani asok apan yaunarapadagi Jiribam gi SP gi mathakta yaningdaba amadi pendabadagi Jiribam gi prajana public curfew lakthoklaga ngarangdagi yamna akanba maongda public curfew ban jathaduna lakhi adubu hauzik oiriba phibam asigi matangda Jiribam gi local MLA MD Achapuddin masamak yauna police department gi mioi singa mifam ama phamlaba matungda lamdam asigi hauzik oiriba phibam asi yenglaga ngarangdagi matam kaktana chatharakliba public curfew handok chare loinana hairiba curfew asida tongan mafam singdagi mioi kayana akanba thaudang lauraga yamna mapung faba hingsa yaudaba curfew mapung fahanbagi damakta liching jirina miyambu thagachari haike loinana makhatana peace rally asisu chatnabagi damakta sem sajari aduga miyamna rally asida cooperation pibiraga Jiribam da mahusagum santi hanjalakna bahotna minasi haina mahakna phongdokhe paumi singa unaba aduda liching jiri gi women wing gi vice chairman PI Santi Balana hai liching
Coordinating Committee amadi Liching Women Wing anina sinduna Jiribam apunbagi oina Augustki tang tarada community suna yauba peace march rally ama chatnaba hotnarakpada ikhang khanghodana ayuki pung tara da CRPC Chamagani Fumari curfew thambakhiba aduna maram oiraga mai pakna rally chatpa ngamkhidre masida SP gi mathakta yaningdaba khara leibagi mapok numit handokjabagi maramdi SP masana aikoida hairamdana masana jiri thadokuna chakhibasina ma masa aikoi myamdagi maithire ma lale haibache aikoi praja myamda ulamabani haibasigi wakhansida aikoina MLA amadi makha tabo prasanga wari sanaraga jiri bamsida tung sangna aikoigi shanti thukaibagi mowang ama lakadabagi sarukudi shanti hanjina namagi damokta aikoi karpiju handokjare haiba wafam chekoni thamjaba Manipur Lenga ki Art and Culture Department ki makhada leiriba Manipur State Film and Television Institute MSFTI lingkhat khibagi chahi taret mapung farakpagi thongni thoram ngasi achamba thoram amaga loinana pangthokre Palace Gate Imphal da leiba institute asida pangthokhiba thoram aduda T local senior actor Okin Amakcham filmmaker S Mangol Jao former chairman film forum Manipur Hobam Paban eminent filmmaker B. Sanju Sharma, Secretary MSFDS, Amadi L. Suzakanta Sharma, Chairman Film Forum Manipurna, Presidium Member Shing Oina Saruk Yake. Thorong Duga Mari Lainana, MSFTI gi Director Birendra Salamna, Haikibada, Telaba Matam Kara Sida Institute Asina, Film da Yauriba, Elements Singi Matang da course kaya pangthokpa hokre, Makhatana Tongan ba course kaya pangthoknaba, Sem Sare, Film gi line de leibiriba singna Manipur film chakotna bagi matang da suggestion pibiu hairi film bu thawa yawa pamjaba singna makhatana chatharak kadaba course sing da su saruk yaduna mapung fahan binaba appeal tawrakle thoram maduda film gi lamda thabak tawriba mioi kyana saruk yakhe ngasi nungthil pung amaga minute kunthrarom taba matamda kakjing lamkhaida maike adongi maira paibi singna lambi da lakpa chingnaningai oiba gari sing check tawbugi thabak chathabada Maruti van number MN038256 da puduna lakpa yungang sing fagalaba matungda mai thaduna manghan khre haire van adu fundai mayum Anis Khan Kauba Muslim amana thaurakibani driver adu matung tawdana ba pautak piraba matung fundai gram panchayat ki pradhan kauraba matung da khusinna khre haire ngarang war on drugs ki manung channa achoba achievement ama oina Assam police ki Kasar district ta lona yadaba cup syrup iskap phagatpa ngamkhre crore manga muki mamal oigadaba iskap syrup bottle lising nifugan nipan adu cartoon box ta humda haptuna acha maida hapa bora singi makhada lotuna purakbani truck adu Guwahati lomdagi Kasar tamna lakpani truck asigi number adu Uttar Pradesh kini Kasar district ki SP Nimal Mahatana Fongdorak pada truck adu gi driver phabaga loinana mahak makhatana investigation gi damak wahang pahong tawre atopa mioi sing chener bra haibadu thidokna bagi damakta police na thiba humbagi thabak chathari haina hairi ngarang numidang Imphal East District ki Lamlai Police Station gi manung chanba yorbung khunauda thokhiba laibak thiba thodok amada naha ama nomoina panbadagi laikan naba ngamdana laikhidre amana soktuna laikan nakhre hairi thodok asigi matangda Mami TV na thajaba yaba mafamdagi phangba pawgi matung inadi laibak thiraba thodok adu ngarang numidang pung 10 ga minute 30 rom taba matamda thokhibani hairi Pawasna hai mafam adugi ngakliba khunja amana masana paiba nongmai soibana kapthorpadagi thodokta nongmai maruna masagi makhubak faudoktuna chatkraba matung atopa manak nakpada leiba naha amada nongmai maru aduna panbegi thodokta naha adu leikhidabani leikidraba amadi soklaba mioi sing adugi chapchaba masak mamingdi khangba ngamdri adum oinamak thodok aduda leikidraba mioi adugi asiba hakchang police na lakhatlaba matung Jenims ki miren sangda thamkhre haire Kuki khulai paiba lal hoba singna marak marakta nongmai kapsilaktuna lal kai haurakpadagi thodok leptana thokli
ngarang numidang pung 7:30 tarakpa matamda kuki khulai paibasingna thamna pokpi amadi koiren tak maikeida nongmai round khara kapsilaktuna lal kai horakhi hairi maduda khul ngakliba khunja singna khut hankiba leite haina mafam adugi khunja singna phongdorakli amaromda ngarang numidang pung 10:30 taba matamdasu Bisnupur district ki thamna pokpi maning lekai dasu kuki khulai paiba singna nongmai round 10 gi mathakta kapsilakhi mafam adubu ngak seliba khunja sing amadi security force ki maikai dagi nongmai kapkiba leite hari adubu hauzik khul sing aduga thangnaba leiba ching singda kuki lalhauba singna bunker kya saduna leiri su hari Churachandpur Maikai dagi Imphal tamna miyoi anina puthorakiba kani keji kunga taret CRPF ki kangbuna kangbai dagi fare hari thodok asi ngarang ayuk pung 18:00 kurna taba matamda thokibani pawasna hai kuntaret suba CRPF ki C company gi kangbuna kangbaida lambida lakpa gari sing check tawgi thabak chathari ngaida jingnaningai oiba mawongda Maruti Bolero car registration number MN01 S7487 lakpadagi check tawgi thabak chathabada kani keji kunga taret adugu konana miyoi ani fagat pangam khibani Farba miyoi ani adu kwakta wat number 5 tagi MD Abdul Barik apokpa leikhidraba Abdul Mutalib amadi Assam gi Kaziranga-dagi Kabir Ahmad apokpa Abdul Kawi fagalaba polam sing aduga loinana miyoi ani adu Churachandpur police ta khusin nakre hairi Manipur gi governor Anusia Uikena hauzik thoklibe irang asiga mari leinana mahakna tawriba thabak amadi pangliba mating sing asibo singthaba amadi thagatpo oina kakchingdagi thoithoiba mayang lambamna luchingduna sagolsem ronen Khumukcham Ratan amadi Tekcham Nandona Yangkokta yekba governor gi micham ama khudol tamkhre Mihut Singh asina hauzik thokliba samasya asida artist sing na wariba asisu pawdamki maduda governor na mahaki maikaidagi angamba mateng pangani haina phongdoklakhi makha tarakpo oina ngasi Raj Bhavanda ABSM YSM Director General Assam Rifles Lieutenant General Pradip Chandran Nair amasung Brigadier Susim Vishwas Deputy IGAR Shakna Governor ga unaduna hauzik thokliba irang amadi Assam Rifles na lamdam asida tangdu laita ba puraknaba kayam yana thodang loduna hotnari haibadu pawdamki makha tarakpo oina Central Agricultural University Manipur gi Vice Chancellor Anupam Mishra amasung Kenarimat Kolhapur gi MS Puzia Kadiswar Swami Galoina na hauzik kauna leptana pangthokliba awa ana tarba singi damakta relief activities adu pawdamki governor na makhoina lawriba thodang adubu thagatpaga loina na pungning thogolakhi hairi Kuki singi pochai puduna lakpani haiba auto ama pochai sing aduga konana miyamna mai thakre hairiba thodok asi ngasi ayuk pung 8:45 rom taba matamda Lamphel Police Station gi manung chanba thangmaiban snam lekai cherau sing makhongda thokibani miyamna mai thakrabo auto adugi registration number na MN01 U5447 ni paw asina hai pochai ga konana mai thakrabo auto adu ngasi ayu khoya thongda leiba Kangpokpi amadi Chanapati bus parking dagi miyoi kharana faduna puraklaba matungda mafam aduda mai tharambani auto adu Muslim amana thauduna lakhibani mahakna Jomi Villa da leiba kuki singna leinaramba yumda amadi potlam sing adu puraklaba matung modbungda thinanaba thorang tawrambani haiba khangba ngamki haire tungda driver adu Muslim singi CSO singi makutta kuthangda matung tawdanaba poktak piraga thadokkhre haire Thodok thokfamda Lamphel Police ki kangbu laktuna yengsinkibaga loinana case amasu lokhatkhre haire Nakal amaromda ngasi nungthil pung amarom taba matamdasu Sengmai Police Station gi manung chanba koktruk tasu kuki singi pochai puthorakpani haina thajaba gari ama maike adongi miyoi singna fabaga loinana miyam changduna check tawbagi thabak chathari haire Jingnaningai oiba mawongda pochai sing puduna lakhiba gari adu leimakhonglom dagi thawrakhibani hairi chapchaba pawdi phangba ngamdri RPI Atharwali gi National General Secretary oiriba Maheshwar Thongnawjam na Union Home Minister Amit Saha unaduna ngarang memorandum ama bisinkhre memorandum
pisaluraba matung pangthokpa pawgi mifam ada Maheshwarna hai maitai nupi amana punsidagi ijatna hena lui khanjabani maduna matam khara lotuna leirurabasu ngasigi tholaptuna leibak kannanaba tholakle achumbadu fina kayang kuina lotuna thamgani kuki gi center ga wari sanabada ITLF nataba atopa kuki gi organization ga unabiu indigenous tribal leaders forum asi indigenous tribal amata yaudaba kuki khaktagi oiba loop oiba yaroi madugi sumathakta drone footage ta ITLF members singna sophisticated weapon paiba ukhrabani manipur da laklaba miyamda aranba paudam pigadaba oirabadi manipur da lakpiganu ruling oirabasu opposition oirabasu matang asi politics tawba matam nate TMC KMD ki DMK MP unaba aduda Union Home Minister na Hiram Singh adu munna yengsingani hai amadi separate administration di piroi haibagi thazaba pirakhi haire एक कम्युनिटी को नीचा होने वाला कमेंट दे दिया है। उसने क्या बोला कि मोहना मित्रा ने कि द पर्टिकुलर कम्युनिटी विद द सीएम दे डिड द गैंग रेप। उस लोगों ने कि मणिपुर के जो हंसे हुए हैं मतलब उस पे मैतेई कम्युनिटी का सबसे बड़ा हाथ है ऐसा पर्टिकुलरली करके बोलने की कोशिश की। तो मैं एक रिक्वेस्ट करना चाहता हूँ कि आइए तो ठीक है पर आके फोर्स नैरेटिव करना ये बहुत गलत बात है। आइए पर दोनों अच्छी तरह से जो मणिपुर का रियल सिचुएशन उसको बताने की कोशिश कीजिए रादर देन डू द फोर्स नैरेटिव। असम की गोलाघाट डिस्ट्रिक्ट की बीजेपी किसान मोर्चा की सेक्रेटरी इंद्रानी तहिबिदार गा पार्टी की मेंबर अनुराग चलिहा गा मरी लेनबगी फोटोज वायरल ओरकपदगी इंद्रानी तहिबिदार मसा मथंत सुसाइड तौदुना सिजख्रे हाइरी पावसना हाई इंद्रानी तहिबिदार का हेना ड्रग चासिंदुना सिजखिबनी महाकी मयुमदा टेनेंट ओइना लेबा बीजेपी किसान मोर्चा की लीडर अदुगा महाका एक्स्ट्रा मैरिटल अफेयर्स लई हाइदुना थाजनरी थौदोक असिना बीजेपी असमदा चरांगनब पोखली अमदी फोटोसिंग अदु लीक ओहेलकलिबा मियोइसिंग अदुसु पुलिसना फानबगी दमकत थिगतली हाइना फोंदोरकली थौदोक अदुगा मरी लेनना पुलिसना केस अमा रजिस्टर तौखिबगा इरोइनना महाकी असिबा हकचांग अदु गुवाहाटी मेडिकल कॉलेज एंड हॉस्पिटल दा पोस्टमार्टम गिदमकत थमख्रे हाइरे इंडियन पेनकेक सिलाट फेडरेशन की मीटिंग मखादा महाराष्ट्र पेनकेक सिलाट एसोसिएशन ना युम्बु ओइदुना चटलिबा था सिगी अगस्त की तारीख 12 दगी 15 फाउबा मिनेंटाई थेकरी इंडोर स्टेडियम डिविजनल स्पोर्ट्स कॉम्प्लेक्स नाशिक महाराष्ट्र दा पांगथोकदौरिबा 13 सुबा सीनियर नेशनल पेनकेक सिलाट चैंपियनशिप 2023 दा सरुक यारुनबगिदमक मणिपुर की नुपा मचा अमदी नुपी मचा सानरोई टीम ऑफिशियल याउना पुन्ना मियोय 19 साबा मणिपुर टीम महाराष्ट्र गिदमक ngasi इम्फाल थादोखरे चैंपियनशिप असिदा मणिपुर की सानरोई सिंगना टेंडिंग अमदी सेंट इवेंट अनिमक्ता तोंगान वेब कैटेगरी सिंगदा सरुक यादुना अथोय अहेन तानागनी अमदी ममांगी चैंपियनशिप मणिपुर ना हंदकसु सोइदन टीम चैंपियन ओइगनी हाइना मणिपुर की टीम कोच ओइना टीम लुचिंगलिबा नवांग नंगांगोमना अचेत थाजबा थमलकले पनबयाबदी चैंपियनशिप असिदगी चटलिबा चही असिगी नवंबर थादा गोवाना युम्बु ओइदुना पांगथोकदौरिबा 53 सुबा नेशनल गेम्स ता मणिपुर की महूत सिंधुना सरुक यागदौरिबा सानारोइसिंग खंगतकनी पेनकेक सिलेट एसोसिएशन ऑफ मणिपुर की प्रेसिडेंट लाइश्रम श्याम कुमार अमदी सेक्रेटरी एल रंजित अनीना मणिपुर टीमबु चाउना माई पाकनबगिदमक याइफ मंगोल पीदुना ngasi अयुक इम्फाल इंटरनेशनल एयरपोर्ट तगी मणिपुर टीमबु लमथाखिबनी हाइरे थवान की नोंग पानबा सगोल से नुमित्ता कोंगबा मरु लाइफम लेन असिदा उमंग लाई लाटबा फुरुप खुदिंगमकी ओइबा इरात थौनी थौरम पांगथोकलगनी वाफम असी ngasi उकलगी मयाग लोइसंगदा पांगथोकपा पावगी मिफम अमदा वर्किंग कमिटी ऑन प्रोटेक्शन ऑफ मैतेई टेम्पल और गी कन्वेनर MAMI जोना हाइखिबनी महाकना हाई लाकलिबा अगस्त था असिगी चैचत 13 थवान की नोंग पानबा सगोल से नुमित असिदा कोंगबा मरु लाइफम लेन असिदा थवाई हमचटनरबा मिरेल हमपोइनरबा कया सिंग असी तासिन खोमजिनबगी थौरम अमा पांगथोकदौरी थौरम असिदा लेबिरिबा मैतेई लाइनिंग लाइसोन चटलिबा मियोय कया अमदी उमंग लाई लाटपिरिबा फुरुप खुदिंगमकना सरुक याबा लाकलिबा नुपी ओइबिसिंगना लाइफी थंबाल लेखोक
ख्वांगचेत अमदी हंगाम मपान मचुगी कोयet yetpirau amadi nupa oibasingna natki oiba fijet setpinaba su khanghalakli Tharam asi ayuki pung nipandagi hauraga nungchil pung ahum phawba pangthokani hauzik kuki chin narco terrorist singna chathariba lan asida maichegi oiba laisang kaya ama mai thaduna manghan khibada natana maichegi aruba lanfam laifam singda amang asot toksanba khongpang na netpa sing asigi matangda chatkhiba July 8 da umang laikan ba apunba lupna miyamgi oiba mifam ama iboyai masumang lila sanglenda pangthokre mifam gi oiba mifam aduda Working Committee on Protection of Maitai Temple Haiba Committee amasu ukalgi makhada semkhriba committee asigi thaupuba oina singna hauzik fawbada maitai gi oiba laisang kaya punna mai thaba thugaiba tawkhrabage haina thijinbada apokpagi laifam sing punna marifugan nipan hingkhol lai punna chaniga kunga humdoi Hindu dharma chatpa mioi singi mantap yauna punna tara taruk umang lai harau fom punna kunga taruk amadi leibaki oiba umang lai laifam punna taraga mari yauna apunbagi oina laibung chahumga yangkhai humdoi kuki militant singna manghan khre hairiba mafam sing asida ngasi fawba lai oiba thoram amata tawba yadana leiri hairiba thugai leikariba laifam sing asibu thugariba mioi sing adu kupna mari leinaba singa punna thidoklaga action lokhatuna phangfam thokpa cherak pinabagi damaktasu committee asina changshili maram aduna pangthokadoriba irat thongni thoram asigi mapung fahan biu amadi saruk ya biu haina phongdorakli ICDS project Kakchingi Makhada Leiba Tara Suba sector Langmaidongi supervisor Angalwati worker, Angalwati helper of Langmaidong sector na angamba cell khainaduna hauzik Manipur da thokliba irang asina maram oiduna yum thadok tuna lanjenarak tuna Langmaidong girls high school da hangliba relief camp ta leiriba mioi nifuda nongmada changdraibi yadraba chana thaknaba potlam sing mateng pangkhre haire Panbaya badi relief camp aduda leiriba angang singda hanadagi hauna Langmaidong sector gi helper amadi workers singna numit khaidokna duna puja pizza pichakki thabak chathaduna laklibani National Viral Hepatitis Control Program gi Makhada District Health Society Kaksingna Sinduna 1-day Viral Hepatitis Awareness and Free Screening Program Pangthokpagaloina na World Hepatitis Day 2023 gi Thoram Kakching Municipal Council gi Conference Hall da ngarang pangthokre One Life One Liver haiba theme da pangthokhiba thoram aduda District Health Society Kakching gi Chairman su oiriba DC Kakchingi Somorjit Salamna Achoiba Michunglen District Health Society Kakchingi Mission Director CMO Kakching Thongtam Rajena Thoramapu Kakching Municipal Council gi Executive Officer Laishram Romesh na akhanaba Michunglen oina saruk yakhi haire Hauzik lamdam asida thokliba irang asigi hauba numit me ahumda mathwai khubakta haptuna lanjenarakliba maitai nupi amabu ki militant singna gang rape tawkhibabu yaningdaba phongdoktuna thongju part 1 amadi 2 gi maira paibi singna wakat khongjang sin khre haina thongju boroi makhong maira paibi lukki president ki ai santibala devi na phongdorakba cherol amana khanghalakli Cherol asina makha taribadi maitai nupi amabu kuki militant singna gen rek tokhiba yaningde case asi CBI da sinaduna mara laiba sing cherak piu hairakli panbaya badi kuki nupi ani gi viral video da chenaba sing CM na capital punishment pigani haibagi wafam laikhrabani
Jawaharlal Nehru Institute of Medical Science Jenims Porompata Sinduna ngarang Langol Ningchou Imphal West ki Langol All S Home da Ladiba Inmate Singi Body Donor Card Sing Major Khulda Leiba Manipur Press Club da Nupi ama yaungna mioi tarada Jenims ki Director Laishram Debena Kusinakre Body Donor Card Kusinaba agi Thorum aduda All S Asibu Jalaibada Chauna Mateng Pangliba mioi ani dasu Laigi Macha Haiba Mingthol Asi Piduna Ikai Kumnabasu Utki All S Home Asigi Inmate Sing Nasu Jenims ki Director L Devena Masagi Maranai Pesa Puthok Jaduna Chauraba Mateng Kaya Lising Sitna Pangduna Lakiba Adubusu Thagat Fongdoki Langol S All S Home Asigi Chairman O Mangi Nahai Mioibo Oina Pok Liba Aikoi Kudingmak Nongmadi Chatkigadaba Ngaktani Adubu Pok Ginungaiba Karino Khangdribai Aikoina Samas Asigi Karishu Taubangamzade Maram Aduna Mai Thadokuna Manghan Kidoraba Hakchang Asibu Miam Gidamak Karada Oirabasu Kanaba Panghange Haibagi Udamak the body donor Asi Tauzabani Haiba Wafam Singh Fongdoke Nakal Amaromda Jenims ki Director Laishram Debe Nahai Poklabadi Nong Masoidana Siba Haibasi Kokpa Yararoi Sarkar Amadi Center gi Mating Yaudana Home Asibu Chalairambasi Ubada Aduki Matik Nungaitaba Fawi Jenims ki Maikejagi Angamba Mating Home Asida Lepa Laitana Pangani Homes Asidagi Body Donor Mioi Anidagi Haksang Dagi Part Loktoktuna Sizin Nakibasu Laikre Amadi Madugi Kana Baduna Medical Students Sing Nasu Fangli Masa Mashushu Kana Dre Haina Intoklabasu Miamgi Kana Naba Silamgani Haina Tauna Fana Tolak Liba Ikai Kumna Si Jenimski Oina free of cost Mioi Kunga Nipan Hana kidney transplant Taukraba Matung Handaki patient Amaga Kunga Taret Sure Jenimsta Home Asigi Inmate Singna Narakpada free of cost Layengani Ahongba Mamalda Hidak Pigani Mari Lainaba Testing Taubasu Kudong Chaba Kaya Ama Lem na Pigani Hingminari Ngai Matamda Nungsi Chanana Laiminasi Haiba Wafam Sing Pongdoke MNF na BJP Sarkar bu Sagot Lebasu Matang Matamgi Oiba Wafam Namaram Oiragani Haina Mizoram gi CM Joram Thangana Haikre Ngarang Pangthokiba Mizo National Front ki Parker Walker Singi meeting amada Mizoram gi CM Joram Thangana Haiki Center da Muknariba BJP amadi Congress Sarkar Anisigi Marakta BJP da support oina Tauri Adubu Akaknaba Wafam Karagi Matung Inna BJP da support Tawni Tawroi Haiba Lepkani Mizoram gi oina Lok Sabha MP C Lalro Sangana Opposition gi No confidence motion da support Tauri Party Asina Citizen Amendment Act Amadi Uniform Civil Court ki Mayok da Lady Haibadu Prime Minister da Khanghan Kre BJP na Panba Sarkar da Yaurabasu Warning daba wa Yauruklabadi Yaning de Haiduna Utkani Center da Miyamna Refugee Sing Loktoktuna Amadi Mizoram da Makoibu Leifam Sinba Asi Yaning de Adubu Refugee Sing Asigi da Makta 10 crore gi Mating Hairabasu Subnatangi 3 crore Kak Center na Kaitharakli Center na East Pakistan dagi Ing Sok Lising Amaga Chamapan Marfutara Amadi Ing Sok Lising Amaga Chamapan Marfutara Mathoida Jelak Kibak Refugees Sing Mating Pangba Adum Haina Mizoram na Myanmar Refugees Singi da Makta Hotnari Aroibo Oina Mahakna MNF Tauna Modi gi Mayokta Lepa Ngamba Political Party Laitari Haina Chauthokna Hairi Aroibada Maroiba Pa Omuka Hana Pizari BJP ki MLA Singh amadi miyamna Manipur dagi Assam Rifles Lokthoknaba dabi tawrabasu Assam Rifles Lokthokoi haina Fongdokre Churachandpur ki gang rape case CBI da sino haiba yauna dabi kya tanduna uripok da miyamna Fongdokre Chingjiri na tha asigi taragi numidangdagi hauraga matam kaktana tatharakliba public curfew yanaba purakpadagi dokre
Manipur State Film and Television Institute MSFTI gi tarelak stuba mapok kumon achongba thoram amaga loinana pangthokre. Kakching lamkhaida Maruti Ben amada puduna lakpa yungang sing maira paibi singna farba majong mai thaduna manghankhre. Soiduna nongmai kapthorakpagi thogdokta mioi ama nongmaina panduna sokle achopa mioi amana laikanaba ngamdana lekhikhre. Kuki khulai paiba singna ngarang numidang su thamna pokpi amadi tera khongsangbida nongmai kapsilapina lan kai horakre. Churachandpurdagi puthorakpa kani kesi kunga taret ka konana mioi ani Kwaktadagi CRPF ki kanguna phagatpa ngamkhre. Kuki gi pochai puduna lakpa auto ama miyamna farba matungda pochai sing aduga konana mai thakre. Amadi National Highway Kuntraga Taret Imphal Jiri Lambi Baringda Kaukiba Pung Kuntra Taruki Ban Amadi Public Curfew Chathari. Mami TV News Subject Miyang Tabi Bapum Namakpo Amuka Hana Krumjari. Thoraklo imana kaure thoraklo maitai imagi mapari mamomsa kari yengduna lairi kari khanduna lairi yekna bana palon koira phaba thoraklo imana kaure thoraklo imana kaure thoraklo laikhidraba ipa ipo singi mafamda laipak ningbu isai khara lakriba August ki tarik 13 Mami TV ki kuthangda sai khara khodol tamjagani I have to serve yazagani Shijaraba hoje lan thengnariba Isasing laikhidraba isas nausing akhoi mafamda su sai khara kachagani yeknaba singidamakta thawaina pontha pikraba ipa ipo laikhidraba athobasing ningsingbo oina khodol si tamjagani Sigadaba lairaba taibang mapokni karigining hannari imagi pari samu sare phaduna sama pangal sauraba nangbu Sigadaba lairaba taibang mapokni langi phejol setuna jatlo nilhan phamayaida Langi phejol setuna jatlo nilhan phamayaida khutta khulai paiduna lan thinairu ekna balan mising khutta khulai paiduna lan thinairu ekna balan mising Sigadaba lairaba taibang mapokni karigining hannari imagi pari Pari imom samu pangan basa na pamlamdam CHANBI mai haure chak lagle mairi se launa kho
hauroни pari imom samu panggan basa pari imom samu panggan basa British ki mayok ta lan hauduna mama leba ki damakta thawai na pontha pi khraba athaubo singi numit ni 13 August numit asina lakpada thaubo singdubu ikai khumnaba uttuna haikat leikat tambagi thoram ama pangthok jagadauri masida mayam pumnamak da lengbiratuna saruk yabiyu haina haijari pari imom samu panggan basa